Ma'am udaba kuire YouTube su pakna sinadre habedi video laitadana aduna kuire bai tungda aigi kitchen garden gi video mate ama pudun laksari ma'am mijeng taminase aduna video laitadana ko YouTube su video thagattare ba content laitadana habde khona sum farak tar haitare laitaba haitare sengna aduna kaga kitchen garden gi update utsabaduna tana upai laite aduna ma'am mijeng taminase kai phibam da laige habido kuire aduna ham thagi ba ki ka sim ki ka de jemu kai phibam da laige hadu ma'am yengminase adudi sogri dagi horoge to sigje nam gi thaba sogri dune ko mai taraga yam wangbadi ado gamna da thaba pambi singje kai dawe hege habe matamda makha de lebak da thabo de bathanda dum kano do aying asa pumna mak phangjabado sidadi phangde maram de aduna isingje chaiba ma yam mathau tai nongma da ising anira humlak chai de soya de mayam na budi hena loi khangnarabani ado chai de dia de adunu yam ayi sabgi jo silare matham tang sida tilla karanom junna pe ma se hatoke je tinjam phataba tinne aduna smile laire simazu laire to smile wangare aduga matham simla ke ko mya smile laire adagi aigi yenamje yenam nakupi yenamje sidi kya phatte maram di kai gino da ina pambi ama mohogzel han sida ama mohogzel moina vitamin myam je soba de nungju nungai ta hek thamjelu tawda adum chaw hen gitre yam kanna ado smile laire khara di adum chaw re ado anira humlakti koina zatho khare sini dagi di sidaidana mainam le si tengnong man bidine tengnong ne aigi tengnong yepam laitre bako dele tu tengnong je siru box tanina mai sanare khara hogjen ama kha do ina pambi jing nungsi dana adum howan ba adu dona moje vitamin de munnare aduna ising khram daraka yam oi ising je dum munna ba smile laire to tengnong je smile chawre heng pala kan dum hunjarake pandere palo dere di khangde maram di hoji phogi di adum sahog je phari ado sigi box ta tawbanina pa oi gedra di khangde oiraga mu ulake mya legi di sigi box da mu smile saugri ama mu hore saugri smile laire aduga saugri smile chawre simju de mathangi box da ju saugri ni smile saugri jingje pareng smile laire smile sima ju saugri ni saugri pambi ni siju smile laire saugri gi set haitare sijina saugri gi party adagi di sidaidana khogi noksek lai pambi do ado sije adum isada kana bane go piles nung tawbdo siju adum kana ba pambi ni phayena mi adum hek palak nei thinai adu da ina sum thajalene manam junuk siba lafui romada ju kolaga adum chaba ju yaba na ismai daroga moi ani jimas mai haure dai mathang dam smai mung la aside sanarai khara mu hapsal le lai ju darka oina light in the katpagi aduga sidai da khamen ani hapsal le ko nam ka hawki ba khamen dune phanam chawre smai laire aduga sine nam ki kabok lai dune kabok lai ja ama khak tarak ka pomi sai sida badana aduga sida ju ama pom e sapad mai sil matam dinate ko jikya don natra ju ma je pom e sidam ju pom e aduga to sle to smai la hok adai di kabok lai makhong sida ina hawa beans sama hapsal le ko beans to mapan sare aduga mahi yam pala di pambi ma khatane ko smaina ma je sang na yandara pale ko to smaina dor ga pale degi di sida ju pale pambi ma khatane sida ju pale smaina sida ju pale khara moje khara dum khara pale hai tare ma je pambi ma khatani aini yengan ge na hadu myam da duga ma je pong hawai oi jan si je nói pa le lấy sai sum la sida khamen sim ba ma pa na ma pi law sa le re nei di smai tar na ham ki tha gi ba sing do du du ne si je sing je phanam chaw re sida de khara aina thajan gi bla to sing loi na bak chaw re box de tha sing do sida smai chaw re du aina ju thabam lai ta sana re je khaga sum hapsan ba ne le haw gi munaning mun zara jano na du makhong dan aina phatigom khaga mo ho ra hapsan ba ne ba se ju dum hore mafam leitabani na ko sum thari ne thadi thaning bagi de sida lei do hore daga sida squash pambi do desa ko se do adugi pambi do sida dam hapsale oi be oi de ba se mu aso bu hong dok pi dare
มาเฮาꯍꯧꯖꯕ ꯍꯧꯗꯤ ꯌꯥꯝ ꯍꯧꯕ ꯑꯗꯨꯒ ꯑꯩꯅ ꯄꯤꯛꯃꯟꯗꯅꯅꯦ ꯑꯝꯕ ꯑꯣꯏꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯍꯥꯎꯗꯤ ꯀꯩ ꯍꯥꯞꯄꯦ ꯍꯥꯏꯕꯗ ꯁꯟꯊꯤꯅꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯒꯤ ꯀꯩꯅꯣꯁꯨ ꯁꯤꯟꯅꯈꯤꯕꯒꯤꯗꯣ ꯑꯗꯨꯒꯤꯗꯣ ꯃꯀꯨ ꯃꯔꯥꯡꯗꯣ ꯑꯗꯨꯗꯣ ꯇꯤꯜꯍꯧꯒꯨꯝꯕ ꯀꯩꯀꯥꯗꯣ ꯑꯗꯨꯝ ꯍꯥꯞꯄꯦꯕꯀꯣ ꯑꯩꯒꯤꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯟꯅꯩ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯟꯅꯕꯅꯦ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯪꯍꯟꯕꯩ ꯋꯥꯅꯤ ꯑꯩ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯃ ꯇꯧ ꯁꯤꯒꯤ ꯁ꯭ꯀ꯭ꯋꯥꯁꯁꯤꯒ ꯍꯧꯃꯤꯟꯅꯔꯦ ꯁꯧꯒ꯭ꯔꯤꯗꯣ ꯁꯤ ꯂꯩꯔꯛꯇꯣ ꯑꯗꯨꯒ ꯁꯤꯅ ꯀꯣꯝꯂꯥꯗꯨꯅꯦ ꯀꯣꯝꯂꯥꯁꯦ ꯍꯟꯗꯛ ꯑꯃꯈꯛ ꯄꯥꯟꯕꯅꯦ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯄꯥꯜꯂꯛꯄ ꯌꯥꯏ ꯂꯩꯍꯥꯎ ꯋꯥꯠꯄꯩ ꯑꯣꯏ ꯃꯥꯅꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯩꯅ ꯁꯥ ꯃꯔꯣꯏ ꯀꯩꯅꯣꯗ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯑꯃꯅꯤ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯍꯪꯒꯥꯝ ꯑꯃꯈꯛ ꯍꯧꯔꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯩ ꯁꯤꯗꯩꯗ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯑꯦ ꯁꯤꯅ ꯄꯥꯡꯈꯣꯛꯅꯦꯕꯀꯣ ꯃꯤꯅ ꯄꯤꯔꯛꯄꯗꯒꯤ ꯑꯩꯅ ꯁꯨꯝ ꯊꯥꯕꯅꯦ ꯁꯤꯗ ꯑꯃꯨꯛ ꯍꯧꯔꯦ ꯄꯥꯝꯕꯤ ꯕꯣꯛꯁ ꯑꯁꯣꯝꯗ ꯑꯃꯒ ꯍꯣꯡꯗꯣꯛꯄꯤꯔꯦ ꯀ꯭ꯔꯤꯛ ꯏꯟꯖꯟꯅꯔꯛꯇꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯅ ꯄꯥꯜꯂꯛ ꯑꯀꯪꯕꯅꯦ ꯑꯗꯨꯝ ꯀꯪꯍꯜꯂꯦ ꯍꯧꯖꯔꯛꯑꯁꯅꯤꯅ ꯑꯩ ꯁꯥꯏ ꯁꯨꯝ ꯂꯥꯛꯑꯦ ꯁꯤꯅ ꯁꯣꯝꯒꯤ ꯄꯔꯦꯡ ꯂꯣꯏꯈ꯭ꯔꯦꯀꯣ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯝ ꯍꯥꯟꯅꯕꯨꯗꯤ ꯎꯔꯨꯅꯤ ꯁꯤꯅ ꯇꯤꯜꯍꯧꯗꯨꯅꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯗꯣ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯏꯁꯤꯡ ꯇꯤꯜꯍꯧꯗꯨꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯁꯤꯗ ꯇꯧ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯂꯩ ꯕꯣꯛꯁꯅꯦ ꯑꯗꯨꯝ ꯃꯣꯔꯣꯛꯀꯁꯨ ꯍꯧꯖꯜꯂꯦꯕꯀꯣ ꯃꯣꯔꯣꯛꯁꯤ ꯃꯄꯥꯟꯗꯤ ꯁꯥꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝꯃꯟꯗꯅ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯁꯤꯗ ꯃꯣꯔꯣꯛ ꯑꯃ ꯍꯧꯔꯦ ꯁꯤꯅ ꯎꯆꯤꯊꯤꯅꯤ ꯁꯤꯁꯦ ꯑꯗꯒꯤꯗꯤ ꯁꯤꯗꯩꯗ ꯈꯥꯃꯦꯟꯗꯣꯀꯣ ꯈꯥꯃꯦꯟ ꯑꯃꯈꯛ ꯄꯥꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯩꯗ ꯈꯥꯃꯦꯟ ꯑꯃ ꯄꯥꯜꯂꯦ ꯈꯥꯃꯦꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯈꯥꯃꯦꯟꯗꯣ ꯁꯤꯗ ꯇꯔꯛ ꯑꯃ ꯄꯥꯜꯂꯛꯑꯦ ꯌꯥꯝ ꯁꯨꯝ ꯌꯦꯡꯁꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯎꯆꯤꯊꯤ ꯃꯣꯔꯣꯛꯅꯦ ꯁꯤꯁꯨ ꯑꯗꯨꯗ ꯇꯤꯟ ꯇꯥꯔꯛꯄꯗ ꯑꯩꯅ ꯃꯇꯣꯟ ꯊꯥꯗꯠꯄꯤꯔꯦ ꯑꯗꯨꯒ ꯁꯟꯊꯤ ꯀꯩꯀꯥ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗꯁꯨ ꯁꯤꯁꯨ ꯇꯤꯟꯁꯦ ꯃꯅꯥꯁꯦ ꯆꯒꯨꯞ ꯃꯅꯥ ꯈꯨꯏꯖꯟꯕꯗꯣ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯗ ꯁꯤꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯅꯥꯎꯁꯦꯛ ꯂꯩ ꯑꯃꯁꯨ ꯍꯧꯔꯦ ꯁꯤꯗ ꯊꯥꯔꯦ ꯑꯗꯨ ꯁꯤꯁꯤꯅ ꯅꯨꯡꯁꯤꯗꯥꯛꯅꯦꯕꯀꯣ ꯑꯩꯅ ꯅꯨꯡꯁꯤꯗꯥꯛꯁꯤ ꯌꯥꯝꯃꯟꯅ ꯁꯣꯝꯗ ꯑꯃꯨꯛ ꯁꯟꯗꯣꯛꯄꯅꯦ ꯑꯗꯨ ꯃꯅꯥ ꯈꯨꯏꯖꯟꯕ ꯍꯦꯛꯇ ꯍꯧꯔꯛꯑꯦ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏ ꯊꯥꯗꯠꯂꯦ ꯑꯃꯨꯛ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩ ꯁꯤꯗ ꯈꯥꯃꯦꯟ ꯑꯃ ꯍꯧꯔꯦ ꯈꯥꯃꯦꯟ ꯑꯃ ꯁꯤꯗ ꯄꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯜꯂꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯅ ꯀꯩꯀꯩ ꯂꯐꯣꯏ ꯃꯀꯨ ꯀꯩꯀꯥꯗꯣ ꯂꯣꯏ ꯍꯥꯞꯆꯤꯟꯕꯤꯕꯅꯦ ꯑꯝꯇ ꯃꯥꯡꯍꯟꯗꯕꯅꯦ ꯁꯤꯅ ꯆꯨꯗꯨꯅꯦ ꯆꯨꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯆꯨꯗꯨꯅꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯁꯤꯅ ꯑꯃꯨꯟ ꯍꯩ ꯄꯥꯝꯕꯤꯗꯨꯅꯦ ꯑꯩꯅ ꯍꯦꯛ ꯆꯥꯕꯒꯤ ꯀꯥꯟꯅꯩꯌꯦꯅ ꯁꯤꯁꯦ ꯁꯨꯝ ꯊꯝꯕ ꯃꯇꯣꯟ ꯊꯠꯈ꯭ꯔ ꯑꯅꯧꯕ ꯑꯃꯨꯛ ꯆꯣꯡꯉꯦ ꯁꯤꯁꯨ ꯃꯅꯥ ꯍꯤꯗꯥꯛꯇꯨꯅꯦ ꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯍꯤꯗꯥꯛꯅꯤ ꯑꯗꯨꯝ ꯑꯩꯗꯤ ꯂꯣꯏ ꯁꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯁꯨ ꯇꯦꯅꯧ ꯑꯃ ꯍꯧꯔꯦꯗ ꯁꯨꯃꯥꯏꯅ ꯋꯥꯡꯅ ꯍꯧꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯣ ꯑꯩꯅ ꯌꯦꯠꯐꯝ ꯂꯩꯇꯗꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯤꯔꯦꯕ ꯖꯒꯥ ꯂꯩꯇꯕꯒꯤ ꯃꯐꯝ ꯂꯩꯇꯕꯅꯤꯅ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯛꯄꯥꯏ ꯈꯔ ꯍꯧꯔꯦ ꯁꯤꯗ ꯁꯦꯕꯣꯠꯁꯨ ꯍꯧꯍꯜꯂꯦ ꯑꯩꯅ ꯄꯨꯡꯍꯧꯗ ꯍꯧꯍꯟꯕꯅꯦ ꯁꯦꯕꯣꯠꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯔꯤ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯍꯜꯂꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯅꯥꯔꯩꯅꯦ ꯁꯅꯥꯔꯩ ꯈꯔ ꯁꯨꯝ ꯊꯥꯖꯤꯜꯂꯦ ꯁꯤꯁꯤꯅ ꯄꯥꯟꯅꯦꯕꯀꯣ ꯄꯥꯟꯁꯦ ꯀꯨꯏꯔꯕꯅꯦ ꯁꯤ ꯄꯥꯟꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯗꯤꯁꯦꯝꯕꯔꯗꯩ ꯊꯥꯈꯤꯕ ꯄꯥꯟꯅꯦ ꯀ꯭ꯔꯤ ꯏꯟꯖꯟꯅꯃꯟꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯂꯩꯖꯔꯖꯅꯨ ꯑꯩ ꯉꯁꯥꯏ ꯄꯥꯡꯈꯣꯛꯇꯣ ꯁꯨꯃꯥꯏꯅ ꯁꯤꯗꯩꯗ ꯈꯔ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯁꯨ ꯈꯔ ꯁꯨꯃꯥꯏꯅ ꯁꯅꯥꯔꯩ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯤꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯦ ꯂꯣꯏ ꯀꯪꯈꯔꯦ ꯁꯤ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯁꯦꯝꯃꯅꯤ ꯑꯗꯩ ꯁꯤꯗ ꯇꯤꯜꯍꯧꯅꯤ ꯁꯤꯁꯦ ꯇꯤꯜꯍꯧꯁꯦ ꯁꯤꯗꯁꯨ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯑꯩꯒꯤ ꯊꯝꯕꯥꯜꯅ ꯅꯠꯇꯦ ꯊꯔꯣꯗꯣ ꯁꯤꯁꯨ ꯄꯣꯝꯃꯤꯁꯦ ꯎꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯗꯩ ꯏꯁꯤꯡ ꯌꯥꯎꯗꯗꯅ ꯃꯣꯏꯁꯦ ꯄꯨꯔꯥ ꯂꯩꯀꯪꯂꯥꯒꯤ ꯇꯥꯏꯞꯇ ꯂꯩꯔꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯃꯃꯨꯛ ꯍꯧꯔꯦ ꯕꯣꯛꯁꯁꯤꯗ ꯃꯥꯏ ꯋꯥꯡꯈꯠꯂꯛꯑꯦ ꯁꯧꯒ꯭ꯔꯤꯁꯦ ꯑꯗꯒꯤꯗꯤ ꯁꯤꯗꯩꯗ ꯐꯗꯤꯒꯣꯝ ꯈꯔ ꯍꯨꯟꯖꯜꯂꯦ ꯑꯩꯅ ꯇꯤꯜꯍꯧ ꯃꯔꯛꯁꯤꯗ ꯁꯨꯝ ꯐꯣꯏꯔ ꯆꯥꯅꯕꯅ ꯑꯗꯩ ꯁꯤꯗꯁꯨ ꯇꯤꯜꯍꯧ ꯈꯔ ꯊꯥꯔꯦ ꯁꯤꯗꯁꯨ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯗꯁꯨ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯁꯤꯗꯩꯗ ꯈꯥꯃꯦꯟ ꯑꯃ ꯍꯧꯔꯦ ꯇꯨꯃꯦ ꯁꯤꯗ ꯈꯥꯃꯦꯟ ꯑꯃ ꯄꯥꯜꯂꯦ ꯑꯗꯩꯗ ꯁꯤꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤꯅꯤ ꯑꯗꯩ ꯁꯤꯅ ꯂꯩꯕꯨꯡ ꯈꯥꯡꯒ ꯃꯆꯥꯗꯣ ꯂꯩꯕꯨꯡ ꯁꯤꯡꯒꯥꯡ ꯍꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯍꯤꯗꯥꯛꯀ ꯀꯥꯟꯅꯕ ꯃꯆꯥꯗꯨꯅ ꯑꯩꯅ ꯁꯨꯝ ꯊꯥꯖꯜꯂꯤꯅꯦ ꯍꯧꯍꯟꯒꯦꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯅꯨꯡꯁꯤꯗꯥꯛ ꯁꯤ ꯂꯩꯔꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯩ ꯁꯤꯅ ꯑꯩꯅ ꯅꯍꯥꯟꯀꯛꯊꯠꯂ ꯊꯝꯈꯤꯕ ꯌꯦꯅꯝꯗꯅꯦ ꯍꯣꯡꯗꯣꯛꯈꯤꯕꯗꯣ ꯁꯤꯃꯗꯤ ꯑꯩꯅ ꯑꯀꯨꯡꯕꯗꯪ ꯂꯧꯊꯣꯛꯄꯤꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯔꯦ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯦ ꯑꯗꯣ ꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯈꯒ ꯑꯗꯩ ꯁꯤꯗ ꯁꯤ ꯕꯣꯛꯁ ꯑꯃꯒ ꯁꯟꯗꯣꯛꯄꯤꯔꯦ ꯑꯗꯩꯗꯤ ꯁꯤꯗꯩꯗ ꯕꯣꯛꯁ ꯑꯃꯒ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤꯔꯦ ꯁꯤꯅꯤ ꯁꯤꯅ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯒꯤ ꯄꯔꯦꯡꯅꯤ ꯑꯗꯩ ꯁꯤꯗ ꯇꯤꯜꯍꯧ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯤꯅ ꯃꯅꯤ ꯄ꯭ꯂꯥꯟꯗꯨꯅꯦ ꯁꯨꯃꯥꯏꯅ ꯀꯥꯍꯜꯂꯦ ꯑꯗꯩ ꯁꯤꯗ ꯁꯤꯡ ꯈꯔ ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯦꯕ ꯑꯩꯅ ꯕꯣꯛꯁ ꯃꯆꯥꯗ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯧꯔꯦ ꯁꯤꯁꯨ ꯁꯤꯡ ꯉꯥꯛꯇꯅꯦ ꯁꯤꯁꯨ ꯁꯤꯡꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯕꯤꯁꯦ ꯑꯩꯅ ꯅꯨꯡꯁꯥꯗ ꯊꯝꯃꯨꯕꯗꯩ ꯄꯨꯔꯥ ꯀꯪꯉꯨꯔꯕꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯀꯩꯀꯩ ꯁꯟꯊꯤꯒꯨꯝꯕ ꯑꯗꯩꯗꯤ ꯇꯤꯜꯍꯧ ꯃꯀꯨ ꯃꯔꯥꯡ ꯂꯣꯏ ꯍꯥꯞꯆꯜꯂꯛꯄꯗꯩ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯑꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯁꯤꯁꯤꯅ ꯐꯗꯤꯒꯣꯝꯅꯦ
ꯁꯤ ꯅꯍꯥꯟ ꯑꯩꯅ ꯍꯨꯟꯈꯤꯕ ꯐꯗꯤꯒꯣꯝꯗꯨꯅꯦ ꯍꯧꯔꯛꯑꯦ ꯂꯣꯏꯅꯃꯛ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯅꯄꯥꯛꯄꯤꯅꯦꯕ ꯁꯤꯁꯨ ꯅꯄꯥꯛꯄꯤꯁꯤꯒ ꯁꯤꯗ ꯍꯪꯒꯥꯝ ꯑꯃꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯅꯄꯥꯛꯄꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯍꯨꯟꯖꯜꯂꯦ ꯁꯨꯝ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯅꯕꯅꯦꯅ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗꯁꯨ ꯐꯗꯤꯒꯣꯝ ꯕꯣꯛꯁ ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯦ ꯁꯤꯒꯤꯁꯦ ꯁꯤ ꯃꯣꯔꯣꯛ ꯁꯤꯗꯁꯨ ꯃꯣꯔꯣꯛ ꯑꯃ ꯂꯩꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯎ ꯃꯣꯔꯣꯛꯂ ꯑꯗꯒꯤ ꯀꯩꯕ ꯃꯣꯔꯣꯛ ꯃꯆꯥꯗꯨꯁꯨ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯖꯟꯅ ꯍꯧꯔꯦ ꯊꯥꯐꯝ ꯂꯩꯇꯗꯅ ꯑꯗꯨꯝ ꯍꯧꯍꯜꯂꯦ ꯀꯣꯟꯅ ꯍꯣꯡꯗꯣꯛꯑꯒꯦꯅ ꯑꯗꯩ ꯁꯤꯗꯩꯗ ꯐꯗꯤꯒꯣꯝ ꯑꯃꯃꯨꯛ ꯍꯨꯜꯂꯦ ꯁꯤꯁꯨ ꯍꯧꯔꯦ ꯆꯞ ꯃꯥꯟꯅꯩ ꯇꯨ ꯕꯣꯛꯁ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯐꯗꯤꯒꯣꯝꯒꯤ ꯁꯦꯔꯤꯁꯅꯦ ꯁꯤꯅ ꯑꯗꯩ ꯁꯤꯁꯤꯅ ꯑꯄꯔꯥꯖꯤꯇꯥꯅ ꯍꯌꯦꯡ ꯁꯥꯠꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩ ꯁꯨꯝ ꯍꯨꯟꯖꯜꯂꯤꯅꯦ ꯁꯤꯅ ꯍꯩꯅꯧ ꯀꯩꯀꯥ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕꯗ ꯁꯨꯝ ꯊꯝꯕꯗꯩ ꯍꯧꯔꯛꯏꯅꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯑꯩꯅ ꯃꯔꯨꯁꯦ ꯐꯖꯃꯜꯂꯦꯅ ꯁꯨꯝ ꯊꯝꯕꯗꯩ ꯍꯧꯔꯛꯏꯅꯦ ꯁꯤꯗ ꯈꯥꯃꯦꯟ ꯑꯃꯒ ꯍꯧꯔꯦ ꯁꯤꯁꯤꯅ ꯂꯩꯅꯦ ꯆꯟꯗ꯭ꯔꯃꯨꯈꯤꯅꯦ ꯁꯤ ꯍꯌꯦꯡ ꯁꯥꯠꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯩ ꯁꯤ ꯌꯣꯡꯆꯥꯛꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤꯁꯤꯅ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯊꯥꯏꯅ ꯂꯩ ꯃꯆꯥ ꯃꯆꯥ ꯊꯥꯈꯤꯕꯗꯨꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯡꯇꯣꯟꯅꯦ ꯃꯌꯥꯡꯇꯣꯟꯁꯦ ꯁꯤꯗꯩꯗ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅꯗꯤ ꯐ ꯉꯝꯗ꯭ꯔꯦ ꯐꯗꯤ ꯐꯔꯒ ꯑꯩꯈꯣꯏꯅ ꯃꯇꯣꯟ ꯊꯥꯗꯠꯃꯟꯗꯅ ꯃꯥꯁꯦ ꯆꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯄꯨꯡꯉꯒ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯣꯁꯕꯦꯔꯤ ꯊꯥꯏꯅꯒꯤꯗꯣ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯐꯖꯅ ꯁꯦꯝꯕꯤꯗꯕꯗꯒꯤ ꯁꯤꯗ ꯈꯥꯃꯦꯟ ꯑꯃ ꯍꯧꯔꯦ ꯑꯗꯩ ꯌꯣꯡꯆꯥꯛ ꯑꯃꯁꯨ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯈꯥꯃꯦꯟ ꯑꯃ ꯄꯥꯜꯂꯦ ꯁꯤꯗꯩ ꯑꯗꯨꯝ ꯂꯤꯍꯟꯈꯔꯦ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯃꯈꯛ ꯄꯥꯟꯕꯁꯤꯕꯨꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯈꯥꯃꯦꯟꯒꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯁꯤꯡ ꯌꯥꯝ ꯆꯪꯉꯦꯕꯀꯣ ꯏꯁꯤꯡꯁꯦ ꯍꯦꯛꯇ ꯅꯨꯡꯁꯥꯁꯦ ꯅꯣꯡ ꯁꯨꯡꯆꯨ ꯆꯨꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡꯁꯦ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ